nga sifong ki batungan tungan pa Manipuri sifong sing dagi maruibi ipaw sing miyam na thamsigi ahan ba Russia gi lanmi sing Kherson region sauna mai thirak padagi handorang na ba order tarakre Russia gi defense minister Sergei Shoigu na kha thang Ukraine gi Kherson city manak liba Dnipro West Bank lady ba Russia gi lanmi sing na kudak dagi handong na ba ngasi order tarakre Kherson region the sound of mighty when Lakiba Shina Moscow gi Taupung Ambasakti Singado Lan Pamasidagi Mai Lay to the Sien Bigi Tawang Horaki Defense Minister gi order si Tarabamatung Ukraine gi Mekedi Akan Mamong the Fongdor Popam Sindi Ngasi Defense Minister Sergei na World Talk to na market and missing Kherson region the Tolak Nava order Pirakrabas Hausipu Lieutenant Russian and missing Kherson Satari Amadi out of a Russia gi manpower military care reason is that Lieutenant Tazilaki Sakam Uri Hanesuklem Torkre Ukraine gi President Zelensky gi senior advisor Wiriba Mikhailo Podolaina Reutered Fongdorapada Warolamadahai Kherson region the Ukraine gi Piral Piding Matam the Russia gi Lan missing Tolaknabagi Sarib warriors who want to let the war in it. Kherson city is Russia gi regional capital oina lady bani. Mapamasi say is February 3rd Russia na Ihan Hana Landadun Loxin Kibani. Maramaduna Haiba Mapamasi Ukrainians Lan missing na Akanba counter offensive at Haduna Loxin and Abapanam Duna land so Kibani. English singani ke taraga mari de Russia na annex tawduna namduna lakshin kraba Crimea Peninsula madi mafam madugi land route anima house Ukraine control to bangam kre masida natana Dnipro Turelna khaidok tuna laidiba nakalani gi lams Ukraine control to re maram sida handaki sayola sigi manungda mafam masida Russia na install to bo official sing sarana miyoi lising tara hena mafam masi thadok tuna satna ba hokrabani Kherson region is Ukraine gi region mari gi manung da amawariba Russia gi President Putin na hokiba September gi thada region is mapung fana lauksinduna matam pumbagi oina Russia gi oiri hana lauthokiba mafam aduni mafam asida Russia gi nuclear umbrella ama thamlagani hana su phongdokiba su leikrabani oirakliba thawong sigi matang da Russia gi General Sergei Sorobikina War Sigi overall command on Laiba Sigi Defense Minister Sergei Shoigu na pirakiba report amada Housing Makhatana Kherson city as Makoina Passion do not Hambangamba Yoitopa Letre Maramaduna Makoigi Lanmi Sing Dnipro Turelgi Nongpok Thangba Torba Lomda defensive line Sem Nanaba report General gi Wapamashida Defense Ministry na Ayaba Pikibagaloina Defense Ministry na Fungdokibida Russia gi servicemen singi Punsiema di Haksilda Ahanba priority pifam thui Maramaduna Russia lan missing sapagata mapamda atuba matamda hongdok matautai Mashidana tanai koina Russia gi misa miyam na pirakliba akiba kya mashidagisu ngakthokna bo khona pam thui hainasu general da Fungdorakre Wapam Sigi Matunda, Russia Gilan missing Hena Sapagata Mapam Yengduna, Makogi Kusu Kulayamadi, military equipment sing Dnipro to Lalaga Hondopa Hokre. Sarah the Ukraine President Zelensky na Fundo Kibida, housing Ukraine Gilan missing Teng Tang Nine Apapa Pipamda, Pangal Kana Lanteng Bangam Lakli. Maruina Ukraine Katang Mamake, Ukraine Lan missing na Lakshan Bangam Lakli, Hennes Fundo Rokrenesu, Paus na Palakli. Makasa tarak point na to papam Afghanistan da Nupi oibisingbu zim de Chatpada Taliban Athingba Thamkhre Afghanistan da Nupi oibising na zim de Chatpada Taliban Athingba Thamkhre haina official singi mekedi gi fongdorakli Taliban gi dharma da haksinba group asina khwaidi gi nahuna lakhot lakiwa saruk oina nupi singi adhikar amadi maning makha tambada namthana bohnari ngasidagi sahimuki mamang na Taliban Afghanistan sakti paihibani Makoina Sakti hek pai hibaga leba sida laidiba nupi masa singbu middle school amadi high school da mai masing tambada Athingba thamkibani Taliban Sakti pai hogolakhiba matamdari nupi oibisingda thamliba Athingba komthokani haibagi thajba pihibani adubu makoina Sakti hek pai raba matungdari nupi singna karmisari oibada Athingba thamkibaga loinana miyam tinba mafamda thokpada koktagi khong phawba kupsinba phijol sing set chagadabani haidi Ministry of Barsu and Spice ki spokesman hakibida nupa nupi sing tokhaina lainaba madi nupi singna miyam tin mamphamda thokpa matamna koktagi khong phawbu yoba phijol sing set chagadabani haina leiriba niti edu ngakna satabana maramoiraga Athingba thamnabagi khongthang si paikhalakpani hari satliba sayol sidigi hawraga nupi oibisingna jimamadi park ta satpada Athingba leiragani Ministry of Vice and Barsul gi spokesman oiriba Muhammad
Akep Mozarna Hakibada, Hokibata Taragamanga Matamasi group as in Nupishimbu, Park Amadi, Zim the separate Athingba Hamdana Bohona Lakoni. So Olamagi Matam Gimanung, the Nupano Pish in the Tokai to kindness at Navigi, Lady Bukumado, Makoin and Gana Satavana Maramoraga, I coin and Nupi oibisingi Damokta, Park Amadi, Zim the separate Athingba sit Thamkhre Paush na Makatana Fundurakli. Makasa Tarapoina to perform Iran defense systems punamak namhat pangamba hypersonic missile puthokre. Iran defense system punamak pausin mangamba hypersonic missile maputhok pangamle haina leba sigi revolutionary guards aerospace unit ki commander generals amirali Fazideha nanga siakre nuclear kulai pu pangamba traditional ballistic missile gumba manba hypersonic missile si konjel gi Ayang Mangadi Hena Paimami, Masiga hypersonic ballistic missile si air defense shields in Gimayokta, Tiangana Putopani Hina General Adugi World Paladun Iran gi, per news agency Nike. Masini anti missile defense system Punamaki Sakiedu Namat Pangami, Masibu intercept Awangam the system Maputokringa Yimamanda, say decade Kiasan Kikani Tazi Henesu General Adunaki. Ballistic missile sing a manadana hypersonic missile sing na atmosphere anemba trajectory amada poem sub target sing aduda hena thuna yob ngami haukiba saida hypersonic missile amagi North Korea gi sangyeng aduna technology edu phangna lamjel ama tanarakpa yabigi nungnangba sing ponki hauji asiguma missile sing puthokpagi lamjel Russia na lusingi mathangda China ahum sub the US na matungili hypersonic missile ama haibisi magi pairiba lambi edu mamai sumthok sumsinjai madugi maramna madu Kunguliduna, Tanabamasu, Madubungak, Tonabohonabada, Hena Luhali. United States Kumba, Levaxina, Cruise Amasum, ballistic missile sing Aktonava, 16 sing Putoklabasu, hypersonic missalama, Tractor Bamasum, Kaptanabig Shakti, the Hosik Wahama, or in a lady Henisu, Pau Shinasumakatan as a Fundurakli. Adolushila Mam Tentana to Popong, Tangamanda, Tamzaram Gate. Information war na political gi tangdu leitawa thugai na bigi matik melei Rajnath Singha Union Defense Minister Rajnath Singha na ngasi haikre international amasum external security gi marakta leiriba khena batu hena khujilakli amasum ani edu gi marakta khandokpada hen lusilakli ba security da piba akibasing gi anauba mawong sing thulakli Delhi the National Defense College ki convocation wangang da Rajnath Singha na mahakna non-kinetic amasum non-contact warfare ni haibadugi matangda magi nungnang pungduki aikhoi hauji haidiba non-kinetic amasum non-contact warfare gi category dugi manungna sanma makhal gi security gi akibasing mayonari cyber warfare amasum information warfare si asigumba security threats ngaduni maroiba infrastructure da cyber attacks sing tarak yawagi phiba madu asabu nungnangwa moirakre Power generation amasum distribution gumba marueba infrastructure singasi house hena complex oirakli amasum contact device singi network sing da tangzari haina Rajnath Singha na hairi hen su paus na fundurakli house ku ni me paus matang solution jarge